ꯑꯗꯨ ꯑꯔꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯅ ꯉꯛꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯆꯥꯁꯤꯡꯁꯤꯅ ꯃꯄꯥꯒꯨꯝꯕ ꯑꯩꯈꯣꯏꯗ ꯀꯦꯜꯂꯤꯕꯁꯤꯅꯤꯅꯦ ꯑꯗꯨꯁꯨ ꯀꯔꯤ ꯉꯛꯅꯤꯡꯉꯥꯏ ꯂꯩꯒꯦꯅꯦ ꯃꯇꯝꯒꯤꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯤꯔꯤꯁꯤꯗꯤ ꯐꯣꯟ ꯂꯩꯔꯤ ꯁꯦꯟ ꯑꯄꯥꯝꯕ ꯄꯤꯔꯤ ꯁꯤꯗꯕꯨ ꯀꯔꯤꯒꯤ ꯀꯦꯜꯂꯣꯏꯗꯣꯏꯅꯣꯅꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯗꯨꯅꯤ ꯗꯥꯗꯥ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯈꯪꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯁꯥ ꯅꯥꯟꯗꯅ ꯃꯁꯥ ꯐꯤꯠ ꯑꯣꯏꯗꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯒꯨꯂꯤ ꯈꯔ ꯆꯥ WY ꯀꯥꯏꯗꯣ ꯆꯥꯗꯅ ꯃꯁꯥꯗꯣ ꯃꯥꯡꯍꯟꯗꯅ ꯄꯠꯍꯟꯗꯅ ꯂꯩꯔꯕꯅꯤꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯑꯄꯥꯝꯕꯗꯨ ꯃꯣꯏꯅ ꯄꯤꯕꯗꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯍꯜ ꯑꯩꯈꯣꯏꯗꯨ ꯑꯣꯏꯅ ꯌꯦꯡꯉꯛꯄꯅꯦꯃꯤ ꯁꯤꯗꯕꯨ ꯑꯩꯈꯣꯏꯗ ꯀꯦꯟꯗꯅ ꯀꯅꯥ ꯀꯦꯟꯗꯣꯏꯅꯣ ꯅꯪꯒꯤ ꯕꯣꯗꯤꯁꯦ ꯈꯤꯇꯪ ꯐꯒꯠꯍꯟꯅꯕ ꯍꯥꯔꯕꯦꯜ ꯂꯥꯏꯐꯀꯨꯝꯕ ꯍꯥꯏꯗꯤ MOAꯗꯒ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯑꯗꯨ ꯀꯛꯁꯟꯈ꯭ꯔꯁꯦ ꯀꯛꯁꯟꯈ꯭ꯔꯣ ꯌꯥꯔꯦꯅꯦ ꯑꯩꯅ ꯄꯤꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦꯅꯦ ꯇꯥꯃꯣ ꯐꯣꯟ ꯑꯝꯇꯒ ꯆꯦꯟꯁꯤꯗꯅ iPhoneꯗꯣ ꯑꯃꯒ ꯂꯩꯔꯗꯤ ꯁꯦꯜꯐꯤꯒꯗꯣ ꯁꯦꯠ ꯁꯦꯡꯉꯤꯗꯅ ꯑꯗꯨꯒꯤ ꯋꯥꯅꯤꯗ iPhoneꯒꯗꯣ ꯂꯩꯍꯜꯂꯣ ꯁꯨꯅꯤꯇꯥ ꯅꯪꯒꯤꯁꯨ ꯕꯣꯗꯤꯗꯣ ꯁ꯭ꯂꯤꯝ ꯑꯣꯏꯅꯕ ꯈꯔ ꯆꯥꯁꯤꯗꯅ ꯇꯥꯃꯣ ꯌꯥꯔꯅꯤꯗ ꯑꯩꯒꯤꯗꯤ ꯁꯤꯅ ꯆꯞ ꯆꯥꯖꯔꯦ ꯕꯣꯗꯤ ꯐꯖꯍꯟꯒꯗꯕꯅꯤ ꯃꯥꯏ ꯐꯖꯍꯟꯒꯗꯕꯅꯤꯅꯦ ꯁꯦꯝꯕꯒ ꯇꯟꯖꯜꯂꯛꯑꯦꯗ ꯇꯥꯃꯣ ꯃꯥꯏꯗꯣ ꯐꯖꯅ ꯁꯦꯝꯒꯗꯕꯅꯤ ꯁꯦꯟꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯇꯥꯃꯣ ꯑꯩꯈꯣꯏꯕꯨ ꯐꯖꯗ꯭ꯔꯕ ꯐꯖꯩꯌꯦ ꯐꯖꯕꯗꯨꯅ ꯉꯥꯎꯔꯤꯅꯦ ꯌꯦꯡꯕꯩ ꯄꯦꯟ ꯅꯥꯏꯗꯕꯅꯤ ꯑꯗꯨ ꯑꯥꯏꯐꯣꯟꯗꯨꯅ ꯀꯥꯕꯗ ꯑꯩꯕꯨ ꯅꯍꯥꯟ ꯁꯜꯃꯥꯟ ꯈꯥꯟ ꯃꯥꯜꯂꯤꯕꯅꯤ ꯐꯖꯕꯅꯦ ꯁꯝ ꯌꯥꯎꯗꯕ ꯁꯥꯔꯨꯛ ꯈꯥꯟ ꯃꯥꯟꯕꯅꯤ ꯇꯥꯃꯣ ꯁꯤꯗꯤ ꯅꯣꯏꯒꯤ ꯀꯩꯀꯩ ꯆꯦꯟꯕꯗꯨꯗ ꯑꯣꯟꯂꯥꯏꯟꯗ ꯁꯝ ꯍꯧꯅꯅꯕ ꯒꯨꯂꯤ ꯑꯃꯇ ꯆꯦꯟꯕꯤꯌꯨꯗꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯒꯤꯁꯨ ꯑꯝꯇ ꯌꯥꯎꯔꯛꯎ ꯌꯥꯅꯤ ꯇꯥꯃꯣ ꯃꯊꯪꯒꯤꯗꯨꯗ ꯍꯦꯛꯇ ꯀꯛꯈ꯭ꯔꯒꯦ ꯅꯣꯡꯁꯨ ꯇꯥꯁꯤꯜꯂꯛꯏꯅꯦ ꯖꯤꯝꯒ ꯇꯧꯗ꯭ꯔꯣ ꯅꯣꯡ ꯇꯥꯔꯛꯑꯦ ꯕꯤꯀꯤ ꯎꯝ ꯅꯣꯡ ꯇꯥꯔꯛꯏꯅꯦ ꯆꯠꯁꯤ ꯑꯗꯨꯅꯦ ꯅꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯃꯣꯃꯣ ꯂꯥꯎꯕꯗꯨꯗ ꯅꯨꯡꯉꯥꯏ ꯆꯥꯎꯔꯁꯤ ꯍꯣꯏ ꯇꯥꯃꯣ ꯁꯤ ꯄꯥꯏꯁꯤꯜꯂꯣ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯅꯨꯡꯉꯥꯏ ꯊꯧ ꯆꯥꯗꯅ ꯆꯠꯈ꯭ꯔ ꯂꯣꯏꯔꯦꯅꯦ ꯇꯞ ꯇꯞꯅ ꯊꯧꯔꯒ ꯃꯅꯨꯡꯗ ꯀꯅꯥꯅꯣ ꯑꯁꯤ ꯕꯤꯂꯥꯏꯇꯤ ꯁ꯭ꯄꯦꯛꯀ ꯊꯦꯠꯂꯒ ꯊꯧꯔꯤꯁꯤꯅ ꯑꯁꯤꯁꯤꯅꯤꯅꯦ ꯐꯤꯂꯝ ꯀꯨꯝꯕꯤ ꯅꯣꯡꯄꯣꯛ ꯉꯥꯟꯕꯤ ꯍꯥꯏꯔꯤꯗꯣ ꯌꯥꯕꯅꯤ ꯑꯗꯨꯝ ꯑꯁ ꯑꯦꯝꯗꯤ ꯐꯖꯅ ꯂꯩꯔꯦ ꯀꯔꯤꯅꯣ ꯑꯦꯝꯃꯗꯤ ꯑꯦꯔꯥ ꯄꯪꯉꯦ ꯑꯩꯈꯣꯏ ꯇꯥꯗꯁꯦ ꯑꯦꯝꯗꯤ ꯃꯁꯛ ꯃꯇꯧ ꯃꯃꯤꯠ ꯃꯅꯥ ꯃꯒꯨꯜ ꯂꯣꯏ ꯌꯥꯎꯔꯦ ꯍꯥꯏꯕ ꯏꯅꯥꯎꯗꯤ ꯁꯦꯟ ꯄꯥꯏꯕꯅꯤꯅꯅꯦ ꯃꯃꯤꯠ ꯃꯅꯥ ꯈꯔ ꯊꯛꯍꯜꯂꯒꯅꯦ ꯁꯥꯔ ꯍꯦꯛꯇ ꯀꯣꯏꯁꯟꯕ ꯌꯥꯅꯤ ꯍꯧꯖꯤꯛꯀꯤꯗꯨ ꯃꯁꯛꯇꯨ ꯍꯦꯛ ꯌꯦꯡꯕꯗ ꯊꯥ 2 ꯀꯣꯏꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦꯕ ꯄꯤꯡꯀꯤ ꯅꯠꯇꯦ ꯄꯤꯡꯀꯤꯅꯦ ꯄꯤꯡꯀꯤ ꯄꯤꯡꯀꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯜꯂꯕꯅꯤ ꯑꯩꯒꯤꯅ ꯕꯤꯀꯤ ꯑꯗꯨꯒ ꯁꯣꯝꯒꯤꯅ ꯔꯣꯖꯔ ꯍꯥꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯁꯨꯅꯤꯇꯥ ꯁꯨꯅꯤꯇꯥ ꯍꯥꯏ ꯃꯄꯥꯟꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤ ꯃꯤ ꯎꯔ ꯅꯨꯡꯉꯥꯏꯇꯦ ꯃꯅꯨꯡ ꯆꯪꯉꯒ ꯀꯩ-ꯀꯩꯅꯣ ꯈꯔ ꯆꯥꯔꯨꯁꯤꯔꯥ ꯑꯝꯇ ꯍꯣꯏ ꯌꯥ ꯈꯨꯗꯤꯡꯃꯛꯅꯦ ꯑꯩꯅ ꯂꯣꯏ ꯊꯨꯡꯍꯟꯗꯣꯏꯅꯦ ꯏꯅꯥꯎꯕꯨꯡꯉꯣ ꯐꯤꯂꯝꯗꯤ ꯀꯦꯃꯦꯔꯥ ꯌꯥꯎꯗꯕꯤꯗ ꯁ꯭ꯋꯥꯏ ꯅꯝ ꯂꯩꯔꯝꯃꯦꯅ ꯍꯥ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤ ꯐꯖꯕ ꯗꯥꯏꯂꯣꯛ ꯂꯧꯈꯠꯂꯝꯃꯦꯅ ꯅꯤꯄꯥ ꯈꯪꯗ꯭ꯔꯦꯗ ꯑꯣꯖꯥ ꯋꯥꯈꯜꯁꯦ ꯍꯛꯆꯥꯡꯁꯦ ꯄꯪꯅꯧꯗ ꯅꯧꯊꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯅꯧꯔꯛꯈꯤꯅꯤ ꯂꯤꯟꯗꯧꯅ ꯃꯀꯨ ꯍꯨꯗꯅ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯗꯅ ꯂꯩꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯃ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯝꯍꯥꯡꯗ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡꯁꯤꯒꯤ ꯃꯇꯧ ꯌꯦꯡꯉꯒꯅꯦ ꯄꯨꯟꯁꯤꯔꯣꯟ ꯁꯥꯟꯅꯕꯅ ꯐꯔꯦꯗ ꯅꯨꯄꯤꯅ ꯀꯣꯏꯅꯤꯡꯉꯤꯕ ꯂꯧꯕꯅ ꯀꯤꯔꯤꯕ ꯉꯥꯏꯈꯣ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯂꯩꯔꯥꯡꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯒꯦ ꯑꯗꯨ ꯋꯥꯗꯣ ꯍꯧꯗꯣꯔꯛꯀꯅꯨ ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯩꯈꯤꯕꯗꯨꯅ ꯀꯝꯗꯧꯔꯒꯦꯕ ꯂꯩꯌꯦꯕ ꯑꯗꯨ ꯍꯧꯗꯣꯛꯅꯦꯅ ꯃꯁꯤ ꯁꯥꯏꯀꯜꯁꯤꯅ ꯇꯛꯑꯝꯃꯗꯤ ꯁꯤꯔꯣꯏꯗ꯭ꯔꯥ ꯅꯪ ꯍꯣꯏ ꯁꯥꯏꯀꯜꯅ ꯇꯛꯄꯗ ꯅꯪ ꯃꯤ ꯁꯤꯌꯦꯁꯤ ꯇꯥꯈ꯭ꯔꯕ꯭ꯔꯣ ꯑꯁꯦꯡꯕ ꯁꯤꯌꯦꯗꯨ ꯈꯪꯉꯗꯤ ꯇꯛꯈꯥꯏꯔꯝꯒꯗꯕꯅꯤꯅꯦ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯋꯥꯔꯤ ꯁꯥꯐꯝ ꯏꯌꯩ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯂꯣꯛꯊ꯭ꯔꯥꯎꯗꯒꯤ ꯂꯥꯛꯄ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗꯒ ꯁꯛꯀ ꯇꯥꯈꯠ ꯁꯥꯔꯗꯅ ꯀꯔꯤ ꯑꯩꯕꯨ ꯂꯣꯛꯊ꯭ꯔꯥꯎꯗꯒꯤ ꯍꯥꯏꯒꯠꯂꯛꯄ ꯀꯥꯏꯅ ꯍꯥꯏꯅꯦ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯂꯦꯞꯄꯗꯤ ꯇꯛꯄ ꯇꯥꯕꯅꯤꯅ ꯍꯩ ꯀꯅꯥꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯁꯤꯅ ꯀꯅꯥꯅꯣ ꯁꯤꯅ ꯂꯣꯛꯊ꯭ꯔꯥꯎꯗꯒꯤ ꯂꯥꯛꯑꯒ ꯁꯤꯗꯩꯗ ꯍꯣꯡꯒꯠꯂꯒ ꯋꯥꯛꯁꯣꯞ ꯌꯥꯎꯔꯒ ꯊꯥꯎꯊꯤ ꯅꯝꯗꯅ ꯂꯩꯕ ꯃꯤꯅꯤꯗ ꯊꯥꯎꯊꯤ ꯅꯝꯃꯤꯅꯦ ꯑꯩꯒꯤ ꯋꯥꯛꯁꯣꯞꯀꯤ ꯄꯥꯅꯥ ꯄꯥꯏꯕ ꯈꯨꯠꯁꯤꯅꯅꯦ ꯅꯀꯣꯛꯇꯨꯗ ꯐꯥꯛ ꯊꯥꯔꯗꯤ ꯅꯁꯥꯒ ꯅꯀꯣꯛꯀ ꯇꯣꯉꯥꯟ ꯇꯥꯅꯤ
ai chidi pu yare ne nang na yum si pulap laisalura laisalura ꯑꯦ ꯑꯩ ꯌꯨꯝ ꯊꯤꯜꯂꯦꯔꯒ ꯅꯣꯏꯗꯤ ꯀꯩꯗꯧꯗꯣꯏꯕ ok lo sange ꯑꯣꯛ ꯂꯣꯏꯗꯣꯏꯕ ꯑꯣꯛ ꯂꯣꯏꯗꯣꯏꯕ ꯑꯗꯨꯗꯤ ꯂꯩꯔꯣꯅꯦ 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 ꯅꯣꯏ ꯑꯩ ꯌꯨꯝꯁꯤꯗ ꯑꯣꯛ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯥꯎꯊꯤ ꯇꯩꯕ ꯅꯨꯄꯥꯁꯦ ꯑꯐꯥꯎ ꯌꯥꯝ ꯁꯥꯏꯌꯦ ꯃꯇꯨꯡ ꯇꯧꯗꯅꯕ ꯑꯩꯅ ꯋꯥꯔꯛꯀꯦꯅ ꯇꯧꯔꯝꯃꯤꯕ ꯅꯠꯇꯦꯅꯦ ꯄꯥꯕꯨꯡ ꯍꯣꯏꯅ ꯑꯩꯈꯣꯏꯗ ꯁꯥꯝ ꯈꯟꯅꯕ ꯍꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯠꯅꯍꯧꯔꯒꯦ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯃꯃꯥꯡꯁꯤꯗ ꯂꯦꯞꯁꯜꯂꯒ ꯋꯥꯊꯤ ꯉꯥꯡꯅ ꯂꯩꯔꯝꯃꯒ ꯌꯥꯔꯦ ꯌꯥꯔꯦ ꯄꯥꯕꯨꯡꯅ ꯍꯧꯕ ꯑꯣꯏꯔꯝꯒꯅꯤ ꯁꯥꯏꯀꯜꯁꯤꯒ ꯃꯐꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯂꯩꯔ ꯍꯥꯜꯂꯨꯔꯕ ꯑꯦ ꯑꯩꯁꯤ ꯂꯩꯔ ꯍꯥꯠꯂꯨꯔꯒ ꯍꯥꯏꯅꯦ ꯃꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯂꯩꯒꯦ ꯍꯥꯏꯔꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯗꯣ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯐꯤꯂꯝ ꯌꯥꯎꯔꯤꯕ ꯃꯤꯅꯦ ꯑꯩꯒꯤ ꯕ꯭ꯔꯦꯀꯤꯡ ꯀꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯥ ꯅꯪ ꯕ꯭ꯔꯦꯀꯤꯡ ꯀꯌꯥꯝ ꯂꯩꯒꯦ ꯀꯥꯏꯅ ꯅꯪ ꯅꯌꯨꯝꯁꯦ ꯂꯩꯅꯤꯡꯕ꯭ꯔꯥ ꯂꯩꯅꯤꯡꯗꯕ꯭ꯔꯥ ꯅꯌꯨꯝꯁꯦ ꯇꯥꯟꯊꯣꯛꯎꯔꯕ ꯍꯧꯖꯤꯛ ꯅꯌꯨꯝꯁꯦ ꯂꯩꯔꯨꯔꯕ ꯅꯪ ꯑꯩꯈꯣꯏ ꯍꯥꯏꯔꯝꯃꯤꯁꯨ ꯑꯗꯨꯅꯤ ꯂꯩꯔꯒꯦ ꯁꯤꯅꯤ ꯅꯠꯇ꯭ꯔꯥ ꯌꯨꯝꯁꯤ ꯄꯨꯂꯞ ꯂꯩꯔꯒ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯣꯛ ꯂꯣꯏꯒꯦ ꯑꯣꯛ ꯂꯣꯏꯒꯦ ok marum loge ꯑꯣꯛ ꯂꯣꯏꯒꯦꯕ ꯅꯣꯏꯒ ꯉꯥꯡꯅꯕ ꯂꯦꯝꯕ ꯆꯠꯊꯣꯛꯁꯤ ꯅꯣꯏꯒ ꯂꯣꯛꯊ꯭ꯔꯥꯎꯁꯤꯒ ꯃꯥꯟꯅꯕ yam lakchan ya mi na de mana nam thi ba ꯁꯣꯝꯕꯨ ꯍꯦꯔꯣꯏꯟ ꯑꯃꯨꯛꯇꯪ ꯀꯨꯝꯍꯟꯅꯤꯡꯕ ꯑꯗꯨꯗ ꯑꯣꯖꯥꯁꯤꯒ ꯇꯥꯟꯅꯔꯒ ꯁꯣꯝꯒꯤ ꯌꯨꯝ ꯊꯤꯖꯔꯛꯏꯕ ꯑꯩꯒꯤꯕꯨꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯇꯥꯃꯣ ꯑꯗꯣ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗꯗꯤꯅꯦ ꯅꯁꯥ ꯅꯁꯥ ꯂꯩꯔꯤꯉꯩꯗ ꯉꯥꯡꯅ ꯊꯣꯛꯎꯔꯣꯕ ꯑꯩꯕꯨꯗꯤ ꯍꯥꯟꯅ 30 ꯂꯧꯕꯅꯦ ꯑꯗꯣ ꯇꯥꯃꯣꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯈꯔ ꯍꯥꯞꯄꯤꯒꯗ꯭ꯔꯥ ꯁꯦꯜꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯔꯅꯨꯗ ꯍꯦꯔꯣꯏꯟ ꯀꯨꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯃꯇꯝ ꯀꯌꯥꯅꯣ ꯑꯗꯨꯝ ꯆꯪꯒꯗꯣꯏꯁꯦ Hey, numbongan bi hantak nongdo filmje yamna maufabi yamna kolik phengmada haisingbi sagadamni ko yam chechanna yam phajana phenggadamni Bema 이마 se 심었다가 역살루세 ꯍꯣꯏ ꯏꯃꯥ ꯑꯩ ꯐꯦꯡꯉꯒꯦ ꯍꯣꯏ oh si wedi yarani property suredana action laurage ngako ꯅꯪꯒꯤ 액팅도 ngako Bema adugi amubodo sigisina 딱 하유세 ꯍꯣꯏ ꯏꯃꯥ ꯇꯧꯔꯒꯦ ꯑꯩ yanida ima sidi te omuri hanmadane langtrik langadamni ꯍꯧꯔꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯋꯥꯁꯜꯂꯛꯑꯦꯕ ꯑꯦꯛꯁꯟ ꯂꯧꯔꯛꯑꯣ ꯑꯩ ꯐꯦꯡꯊꯔꯒꯦ ꯍꯥꯏꯕ 이봉어 낭수 액팅 ngày 동안 럭설루다나 나트라디 아무 와레는 파뭉데 쌍그레니네 낭봐 se horuji se ready camera action as nang adu khutak tu yaroine khara kanna nasado kadra amtik takhayu ke dorage adu ku biang du yaroida ꯑꯣ ꯁꯤꯅꯅꯦ ꯊꯥꯏꯂꯦꯟ ꯈꯨꯐꯦꯡꯅꯦ as nang jina ba phagi tagun bazina se pheng ji se phajana afaba yung